Koi mayang ngasi si October gi tang kunmapan yumjaga sa namit ni ing kumja lising ani kun mga ayuk ki pung mapan ga minit tara mga rom sasile ay mapam si ngasay ayuk walking sa tuwi na laksara mam ni ado leisin thaboy karibo yammam ni nuksa jo thok taba ada ay amuk laksari ni ay na lepsari ba jaga si mangda uri ba si fazana akogi kangla gi nongsup sana thong ni akogi kangla pak kangla pat harga khangnaba pat ki pareng duni si leiri si aduga leithorak pada mangda uri ba si akogi Johnson Higher Secondary gi compound manung ni mangda mangni ba si somda mangda sakri ba si akogi GM Hall Gandhi Memorial Hall si ure aduga si leithore eraga Johnstone Higher Secondary School gi nakanda akoi lambi ma mapal kamjaibung tawa lambi ma sangre lambi jigi nakan si akoi gi M sector harega khangnai Assam Rifle gi PR road ga lerambani akoi na aina sana thong ra kanna tawjari ngai matamdadi Havina kari leriba ay sapsana khagjadre ada sida chakri si makha pangna nitai pa chuthek chakraga sida mangna mangni basi akoi governor house ki Raj Bhavan gi compound manung ni masi akoi maitai ahlam singna konthau jam yumpham haraga khangnai British na hek leirak ngai dagi seisa akoi British ki residency leirak khabani aduga masi konthau jam yumpham jida Rasi Bhaiga Chandra haidi Bhaiga Chandra gi matamda chingthang khombogi matamda ma konungsu oiramni ma kanglada oiramde akoigi Kanchipur dagi hongal eraga Langtabal konung dagi hongalaga seisa matam khara konung oiramni ada aina ngasi lakjari sina sigi seisa yengbiu seisa milestone haitare kilometer stone milestone nama yungi base masi asum karang Hatani sum wari sum sana wada Imphal ki 0 kilometer 0 milestone jibu kadai da karida haina sum hangara poda naharol sing khangna basu yawi khangna da basu yawi ada si akoi gi Imphal gi 0 milestone ni 0 kilometer stone ni masum ba mafam si ariba akoi gi kaithel sing haitare sahar sing mafam sing de yam important oina lawna ba akoigi Imphal hariba Khairamban hariba kaithel si yamna ariba lai haktaktagi haitare ahalaman waida lai haktaktagi leaba adugumba Khairamban kaithel ni yamna India da leiriba achoba sahar kaya gi mamangdagi leiraaba North East sungaire akoigi leiriba ngasi Silchar kari haiba sidagi mamang yamna haidi chahi kaya cha kaya gi mamangdagi leiraaba adugumba mafamni ado mile 0 milestone haibasi karigumba mafam dadi yengbiraga dom Google da karida yengbiraga khangbigani yam phajana masi yam historic oiba masi milestone yungriba 0 milestone series da yunggi basi British ki matam dagi di mawoirini ado masini ado sumaina leiribaje series da loina mak wangna Imphal 0 kilometer kaina thabadudi mut khare nakan ani makta amabau thadre aseis da thari si lamlong haina thai lamlong si 6 kilometer oramgani 6 kilometer haina tharamgani sumai tawdana hujti pisak su pi e adu mafam achoba sahar singda di yam phajana khoi 0 milestone si yam phajana yamna hekta mi na yengbada kainoma ningsing na bakhang na ba mongda Sanabasu mayamam yaw mane aduga sab sana chanabi oina international norms da akogi post office leibagumba adagi administrative akogi office loisang leiba maru oiba leiba mafam jingdagi 0 milestone si haunai hai akogi matam amadadi akogi konthojam yumpham mangda uriba Rajbhavan gi si akogi administrative
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤꯗꯤ ꯕ꯭ꯔꯤꯇꯤꯁ ꯔꯦꯁꯤꯗꯦꯟꯁꯤ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯗꯅ ꯂꯧꯕꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ 0 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯇꯧꯕꯁꯤꯗ ꯑꯌꯥꯝꯕ ꯃꯤ ꯈꯪꯅꯗꯕ ꯅꯍꯥꯔꯣꯜꯁꯤꯡꯗꯤ ꯑꯌꯥꯝꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯐꯝꯃꯝꯃꯤ ꯃꯤ ꯈꯔ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯈꯪꯗꯦ ꯍꯥꯏ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ 0 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯗꯣ ꯁꯤꯒꯤꯁꯤꯅꯤ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯖꯒꯤ ꯃꯁꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯃꯆꯥ ꯃꯆꯥꯁꯤ ꯈꯪꯖꯤꯟꯕꯗ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤꯁꯨ ꯑꯣꯖꯥ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯅ ꯑꯣꯖꯥ ꯒꯤꯠꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯔꯕ ꯗ꯭ꯔꯃꯥꯇꯤꯁ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯔꯝꯕ ꯅꯣꯡꯃ ꯃꯥꯅ ꯂꯦꯛꯆꯔ ꯑꯃꯈꯛ ꯇꯧꯕꯗ ꯇꯥꯖꯍꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯨꯝꯍꯣꯜ ꯊꯤꯌꯦꯇꯔꯗ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯃꯇꯝꯗ ꯆꯨꯝꯅ ꯃꯔꯛꯀꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯐꯦꯟ ꯃꯁꯤꯡ ꯊꯤ ꯐꯦꯟ ꯀꯌꯥ ꯄꯥꯜꯂꯤꯒꯥꯏ ꯃꯁꯤꯡ ꯊꯤ ꯑꯩꯗꯤ ꯈꯪꯉꯤ ꯑꯗꯣ ꯃꯗꯨ ꯈꯪꯖꯤꯟꯕꯗ ꯀꯩꯁꯨ ꯋꯥꯗꯕ ꯑꯗꯨꯒ ꯑꯃꯥꯡꯕꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛ ꯕ꯭ꯔꯦꯟ ꯍꯥꯏꯕꯁꯤꯗꯤ ꯍꯥꯞꯆꯤꯜꯂꯤꯈꯩ ꯆꯟꯕ ꯃꯁꯤ ꯍꯥꯞꯆꯤꯜꯂꯦ ꯀꯥꯏꯅ ꯄꯥꯊꯣꯛꯑꯦ ꯀꯥꯏꯕ ꯂꯩꯇꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀꯥꯏꯅ ꯇꯧꯕꯗꯨꯗ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯏꯝꯐꯥꯜꯒꯤ 0 ꯀꯤꯂꯣꯃꯤꯇꯔ ꯃꯥꯏꯜꯁꯇꯣꯟ 0 ꯃꯥꯏꯜ ꯃꯥꯏꯜꯁꯇꯣꯟꯁꯤ ꯁꯤꯗꯩꯁꯤꯗ ꯂꯩꯗꯣꯏꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯖꯣꯅꯣꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯝꯄꯥꯎꯟ ꯂꯩꯔꯦ ꯑꯗꯒꯤ ꯀꯣꯟꯊꯧꯖꯝ ꯌꯨꯝꯐꯝꯒꯤ ꯍꯧꯔꯦ ꯑꯗꯨꯒ ꯁꯤ ꯍꯦꯛ ꯊꯪꯅꯕꯁꯤꯗ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯁꯦꯛꯇꯔ ꯍꯥꯏꯗꯅ ꯈꯪꯅꯕꯅꯤ ꯑꯦꯝ ꯁꯦꯛꯇꯔ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅ ꯈꯪꯅꯕꯅꯤ ꯁꯤꯕꯥꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯄꯤ.ꯑꯥꯔ.ꯑꯣꯒ ꯂꯩꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯆꯞ ꯆꯥꯅ ꯃꯁꯤꯒꯤ ꯃꯃꯥꯡꯁꯤꯗ 0 ꯀꯤꯂꯣꯃꯤꯇꯔꯒꯤ ꯃꯃꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯂꯝꯕꯤ ꯑꯃ ꯆꯪꯒꯔꯤ ꯀꯥꯡꯖꯩꯕꯨꯡ ꯇꯥꯕ ꯃꯁꯤꯗꯒꯤ ꯃꯇꯦꯛ ꯈꯤꯇꯪ ꯆꯪꯉꯒ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯌꯨꯡꯉꯤ ꯅꯨꯡꯗꯨ ꯐꯥꯎꯕ ꯑꯩ ꯆꯠꯆꯔꯒ ꯉꯁꯤ ꯑꯩꯅ 0 ꯀꯤꯂꯣꯃꯤꯇꯔ ꯎꯠꯆꯕꯁꯤ ꯑꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯝꯕ ꯏꯝꯐꯥꯜꯒꯤ 0 ꯃꯥꯏꯜ ꯁ꯭ꯇꯣꯟ ꯑꯗꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯦ ꯃꯗꯨꯗꯒꯤ ꯈꯔꯗꯪ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯁꯟꯅꯊꯣꯡ ꯂꯣꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐꯨꯠ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯃ ꯂꯩ ꯁꯤꯗꯩꯁꯤꯗ ꯃꯁꯤ ꯀꯥꯈꯠꯆꯔꯒ ꯑꯩ ꯂꯥꯟꯊꯣꯛꯆꯒꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯅꯣꯡꯆꯨꯞ ꯁꯟꯅꯊꯣꯡꯒꯤ ꯀꯩꯅꯣ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟꯗꯨ ꯂꯩꯔꯦ ꯃꯥꯡꯗ ꯒꯥꯟꯙꯤ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯜ ꯎꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯖꯣꯅꯣꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯀꯝꯄꯥꯎꯟ ꯂꯩꯔꯦ ꯑꯩ ꯑꯁꯤꯗꯩꯁꯤꯗ ꯆꯠꯈ꯭ꯔꯒ ꯖꯣꯅꯣꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯀꯝꯄꯥꯎꯟꯒꯤ ꯈꯥ ꯊꯪꯕ ꯉꯝꯈꯩ ꯑꯗꯨꯒ ꯑꯦꯝ ꯁꯦꯛꯇꯔ ꯔꯥꯖꯚꯋꯟꯒꯤꯅ ꯑꯋꯥꯡ ꯊꯪꯕ ꯉꯝꯈꯩ ꯑꯦꯝ ꯁꯦꯛꯇꯔ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯆꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡ ꯌꯧꯅ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯂꯝꯕꯤꯗꯨꯗ ꯑꯩ ꯆꯪꯖꯒꯦ ꯃꯥꯡꯗ ꯎꯔꯤꯕ ꯐꯨꯠ ꯑꯣꯚꯔ ꯕ꯭ꯔꯤꯖꯁꯤ ꯂꯥꯟꯊꯣꯛꯆꯔꯒ ꯑꯩ ꯁꯣꯝꯗ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯒꯤ ꯀꯝꯄꯥꯎꯟ ꯅꯣꯡꯄꯣꯛ ꯀꯝꯄꯥꯎꯟꯁꯤꯗꯩꯗ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯤꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯂꯦꯞꯆꯔꯝꯕ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯀꯪꯂꯥ ꯄꯥꯠꯀꯤ ꯐꯨꯠ ꯄꯥꯠ ꯄꯔꯤꯡꯗ ꯌꯨꯡꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ 0 ꯀꯤꯂꯣꯃꯤꯇꯔ 0 ꯃꯥꯏꯜ ꯃꯥꯏꯜ ꯁ꯭ꯇꯣꯟꯗꯨꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯣꯂꯤ ꯀꯣꯔꯗꯣꯟ ꯀꯔꯤ ꯁꯤꯖꯤꯟꯅꯕ ꯂꯝꯕꯤꯗ ꯀꯩꯗ ꯁꯤꯖꯤꯟꯅꯕꯗꯨꯒꯤ ꯑꯃꯅ ꯆꯞ ꯆꯥꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯀꯥꯡꯖꯩꯕꯨꯡ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡ ꯇꯥꯟꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯅꯤ ꯁꯣꯝꯗ ꯑꯣꯏ ꯊꯪꯕꯗ ꯑꯦꯝ ꯁꯦꯛꯇꯔꯒꯤ ꯍꯥꯏꯗꯤ ꯔꯥꯖꯚꯋꯟ ꯀꯣꯟꯊꯧꯖꯝ ꯌꯨꯝꯐꯝꯒꯤ ꯃꯐꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯖꯣꯅꯣꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯈꯥ ꯊꯪꯕ ꯀꯩꯅꯣꯅꯤ ꯕꯥꯎꯟꯗꯔꯤ ꯋꯥꯜꯅꯤ ꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯈꯣꯡꯀꯥꯞ ꯆꯥꯝꯃꯔꯣꯝ ꯆꯪꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯨꯡꯖꯥꯎ ꯑꯃ ꯈꯤꯜꯂꯤ ꯍꯥꯏꯕ ꯅꯨꯡꯖꯥꯎꯗꯨꯒꯤ ꯃꯐꯝ ꯇꯥꯟꯅ ꯆꯠꯆꯒꯦ ꯅꯨꯡꯖꯥꯎꯁꯤ ꯑꯁꯦꯡꯕꯗꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ 1891ꯗ ꯏꯝꯐꯥꯜꯁꯤ ꯃꯅꯤꯄꯨꯔꯁꯤ ꯂꯧꯁꯤꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯀꯣꯟꯊꯧꯖꯝ ꯌꯨꯝꯐꯝꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕ꯭ꯔꯤꯇꯤꯁ ꯔꯦꯁꯤꯗꯦꯟꯁꯤ ꯑꯣꯏꯗꯅ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯄꯥꯜꯂꯕ ꯃꯇꯝꯗꯗꯤ ꯀꯣꯟꯊꯧꯖꯝ ꯌꯨꯝꯐꯝꯒꯤ ꯕ꯭ꯔꯤꯇꯤꯁ ꯔꯦꯁꯤꯗꯦꯟꯁꯤꯁꯤ
मसाना अदुम यामना इम्पोर्टेंट ओइबा मफम अमा ओइरकपा ताबनी अदुगा सेइसदा मांगदा उरिबसी अखोइगी शहीद मीनार की लई युंगिबा अदुगुम्बा कांगजेबुंगी पार्क तुनी अदु मसीगी मफमसिदनी अखोइगी 1891 की अगस्त तांग 13 दा थांगाल जे इपु थांगाल जनरल गा अथौबा बीर टिकेंद्र जुबराज बीर टिकेंद्र का फासी तौरिजे मफमसिदा सना कैथेल लाइना अमा लेरमी अब सिगी नुंगसे सिदैसिदा लैरिबसे सिगिसे हेक एम सेक्टर की अवांग बाउंड्री वॉल की हेक ताइनाबा अब सोमदा जोनसन हायर सेकेंडरी स्कूल लेरे सिगी जैसदा नुंग अचौबा मा खिल्ली मोनोलिथ नुंजाव अमा खिनबजा हौजिक कना कनानो लाई तिनगी थौरम कासु तौबरा अदु वासेंगबदी मसिगी नुंगसी 24 सेप्टेम्बर 1894 दा युंगिबगी मरमना अखोई ngasiगी कांगजेबुंगी नोपोक थंगबा सरुक शहीद मीनार लैरिबा अखोई असिगी जैजन लेरंबा सना कैथेल फैदापुं हारगा खंगनाबा मफम जिगा कुंथौजम युमफमगा ताइनाबा बॉर्डर सि खंगनबगी दमकता युंगमबनी मसैजा थारी फैदापुं गी मेनहे नुंजाव फैदापुंगी नुंजाव हाइदना थाई अदा दिस monolith was erected during the reign of Churachan Maharaj on 24th September 1894 CE to mark the area of the administrative office of market. It is believed that this monolith was erected primarily as boundary stone demarcating between Konthaujam Yumpham the present Raj Bhavan Jini and Sanakaithen that one time has been marketplace. This monolith is protected under the Manipur Ancient and Historical Monuments and Archaeological Sites and Remains Act 1976 by order number CCC haina 31st March 1980 dagi protect tawdana leire सिजु प्रोटेक्ट तौदना लेबनी मसीगी नुंजाव सिमगा तो जो हमना लाइगा तिनगा मरी लेनाब नते अदुगो वफम अमना ngasi अखोइना सिगी हेक नकन अवांग मते नकन द उरिबा जोनसन हायर सेकेंडरी स्कूल से जोनसन इंग्लिश स्कूल लाइना लिखलप मतम द स्वाइगी ngasi एम सेक्टर की स्वाइगी जगह सिदैसा लेरंबी अपिक संगमा सा रिकॉर्ड की मतुंगिना मधु ओना अखोई ngasi पौना बाजार दगी अखोई अवांग पांगना थुलागा ngasi की अखोई ख्वाइरंबन कैथेन की नुपी मार्केट नंबर 3 लेबगी मफम से मैसेज द 1956 फाउबा जोनसन हायर सेकेंडरी स्कूल से लेरमी अदुगी अखोई पौना बाजार हाइदी उषा और प्रताप टोकी कदोरम दगी फ्रेश टोकी जोम दगी ख्वाइरंबन कैथेन लोम द थुलाइबा लंबी से जिमसन रोड हारगा खंगरमी मसीगी लंबी हेक थोलकपगा मफम दुगी ऑपोजिट लेरंबा जोनसन स्कूल की संग अखोगी स्कूल की गेट तुगा चाप चान मायोकनरमी हाइदना मफम दुदा तमौबा छात्र तमकपा छात्र सिंग याम थेंगजावी मकोइना ताकपिरमबदा अदुमाइना लेहोवी मसीनी अगवा सिगी सिदैजा सि लेरगा अखोगी कांगजेबुंग लेरे कांगजेबुंगी पार्क लेरे शहीद मीनार का युंबा मफम दो आई संजरगे मयामनसु खंगबिरबनी सिदगी सैजा थोइबा लंबी जिगी हेक सिदैजा अखोगी ngसागी नुंजाव सना कैथेलगा कोदौजम युंफम आदि ngasiगी राजभवनगा कनो तौरिबा बॉर्डर ओइना खंगननाबा युंगमनिबा नुंजाव सिदगी थोइबा लंबी जिगी हेक ऑपोजिट कांगला पाट की परिंगी अखोगी फुटपाथ मथक्ता इम्फाल की 0 माइल स्टोन लेरे मसी 0 माइल स्टोन सी यामना हिस्टोरिक होबा यामना हाइदि लुमना लौबा याबा मसीदगी इम्फाल दगी अदु लापा अदा लापा से लोइना ओनदोरिमनी अदना मसी अखोगी यामना फिबम चादना होजिक लेरिबा करिनो जे खंगदबसे
ꯃꯁꯤꯒꯨꯝꯕꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡꯒꯤ ꯀꯥꯡꯕꯨ, ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯃꯁꯨꯝꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕꯤꯗꯕ ꯃꯥꯜꯂꯤ, ꯈꯪꯍꯟꯖꯅꯤꯡꯉꯤ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯅꯗꯤ ꯗꯤꯁꯇꯔꯕ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯆꯥꯎꯅ ꯅꯠꯇꯕ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯀꯩꯒꯨꯝꯕ ꯈꯔ ꯋꯥꯡꯈꯠꯅꯕ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯁꯨ ꯇꯧꯗꯅ ꯌꯥꯝ ꯐꯖꯅ ꯊꯥꯗꯅ ꯈꯣꯠꯇꯅ ꯊꯝꯍꯟꯖꯅꯤꯡꯉꯤ ꯃꯁꯤ ꯍꯥꯏꯖꯔꯦꯔꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯌꯨꯝꯐꯝ ꯔꯥꯖ ꯚꯋꯟꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯀꯝꯄꯥꯎꯟꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯃꯄꯥꯟ ꯐꯅ ꯂꯩꯔꯝꯕ ꯁꯅꯥ ꯀꯩꯊꯦꯜ ꯈꯩꯗꯥꯄꯨꯡꯒ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯑꯣꯏꯅ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯕꯥꯎꯟꯗꯔꯤ ꯁ꯭ꯇꯣꯟ ꯑꯣꯏꯅ ꯌꯨꯡꯉꯝꯕ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯌꯨꯡꯉꯝꯕ ꯅꯨꯡꯖꯥꯎꯁꯤ ꯎꯠꯆꯔꯦꯔꯒ ꯑꯩꯅ ꯉꯁꯤ ꯑꯌꯨꯛ ꯂꯥꯛꯆꯕꯒꯤ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯑꯗꯨꯅ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯃꯍꯧꯁꯥꯒꯨꯝ ꯅꯣꯂꯨꯛꯆꯔꯤ꯫